अहानबदा मरुओइबा पाउ NPP Manipur Unit की Working President ओइना खेत्रीगांव AC की MLA Sheikh Nurul Hassan हापख्रे Chief Minister Biren Luchingduna Cabinet Minister Amadi MLA सिंह महाकुंभ मेला सरुक याख्रे खुल ngakpa सिंह लेरमदबा तारबदी तंपाक की सतम करी ओरंगनी खंथबियु जोनी फाजन किबा खुल ngakpa सिंह थादोरकनबा डिमांड दा वकत मिफम फमख्रे Minister Khemchan इम्फाल दा हलख्रे अवांग नोंगपोक्ता मिजोराम ने हिदाक मना सिजनबगी चांग वांगली अमदी Senapatida yum ama Mei Chakpada Class 10 tamliba mahiroi nupa macha ama laikatnaba ngamdana Leikhidre Pau sandokna pizari NPP Manipur Unit की Working President ओइना खेत्रीगांव AC की MLA Sheikh Nurul Hassan हापख्रे खेत्रीगांव AC की MLA Sheikh Nurul Hassan bu National People's Party NPP Manipur Legislative Party की लीडर ओइना हापखिबगा लोइनना Manipur Legislative Assembly दा Opposition Leader की फम हापलबा याना लेरे MLA N Kaisi Leikhidre matung Manipur की हानगी Deputy CM ओइरंबा युमनाम जोय कुमार ना NPP Manipur Unit की Interim President ओइना खनख्रे लोइनना खेत्रीगांव AC की MLA Sheikh Nurul Hassan ना Working President ओइना हापख्रे Silong dangarang NPP National President Conrad K Sangmana thokkiba cherol amagi matung inna hanagi President oiramba tadubi AC की MLA N Kaisi ne Leikhidre matung Manipur Unit की President fam hangduna lerakhi पार्टी की कॉन्स्टिट्यूशन की आर्टिकल 13 की मतुंग इन्ना युमनाम जोय कुमार ना मखा ताबा ऑर्डर अमा थोकत्रिबा फाउबा इंटरिम प्रेसिडेंट ओइना थौ पुरगनी अमरोमदा इंटरिम प्रेसिडेंट जोय कुमार ना थोकिबा चेरोल अमगी मतुंग इन्ना खेत्रीगांव AC की MLA नरुलबु NPP मणिपुर यूनिट की वर्किंग प्रेसिडेंट ओइना हापखिबनी अमरोमदा मणिपुर लेजिस्लेटिव असेंबली की स्पीकर TH सत्यव्रतना फोंदोखिबदा चीफ मिनिस्टर N बीरेन सिंह की लेंगाक असिदा सपोर्ट तौरंबा हंदोखरबा NPP की MLA सिंह थासी की तरादगी हौगदौरिबा असेंबली सेशन दा ऑपोजिशन बेंच दा फमलगनी फोंदोखिबा लेख्रबनी चीफ मिनिस्टर बिरेन लुचिंगदुना कैबिनेट मिनिस्टर अमदी MLA सिंह महाकुंभ मेला दा सरुक याख्रे चीफ मिनिस्टर नोंथोम बिरेन सिंह ना लुचिंगदुना कैबिनेट मिनिस्टर अमदी MLA सिंह उत्तर प्रदेश की प्रयागराज दा पांगथोकलिबा महाकुंभ मेला दा सरुक याख्रे गंगा यमुना अमदी सरस्वती तुरेल अहुम की इतिनफम ओइरिबा सेंगलबा मफम निहाइना लौनरिबा त्रिवेणी संगमदा चीफ मिनिस्टर N बीरेन लुचिंगदुना वर्क्स मिनिस्टर गोविंदास कोंथौजम फॉरेस्ट एंड एनवायरनमेंट मिनिस्टर थोंगाम बिस्वजित KFNPD मिनिस्टर L सुसिंद्रो याउना MLA सिंह इरुप्तुना लाई खुरुमखी महाकुंभ मेला से सरुक याखिबा BJP नेशनल पार्टी लीडर MP रविशंकर प्रसाद सु उन्नदुना महाकुंभ मेला गा मरी लेनना अवा नुंगाई वारी सानखी हाइरी महाकुंभ मेला सिबु सरुक यानबगिदमक चीफ मिनिस्टर N बीरेन ngarang इम्फाल थादोखिबनी लोइनना ngarang नुमिदांग मिनिस्टर अहुम अमसुंग MLA मरी सु चार्टर फ्लाइट अमदा दिल्लीगिदमक इम्फाल थादोखिबनी नाकल अमरोमदा थासी की तरादगी हौगदौरिबा मणिपुर लेजिस्लेटिव असेंबली की मिफम मांग ओइनना यूनियन होम मिनिस्टर अमित शाह ना मणिपुर लेजिस्लेटिव असेंबली की स्पीकर थोकचम सत्यव्रता रूरल डेवलपमेंट एंड पंचायती राज मिनिस्टर युमनाम खेमचान दिल्ली दा लाकनबा खंगलकपदगी स्टेट असिदा पॉलिटिकल की अहोंग बखरा लाकपा याई हाइना निफुंग ngangnari चेरक्ता चीफ मिनिस्टर N बीरेन पावर मिनिस्टर थोंगाम बिस्वजित वर्क्स मिनिस्टर गोविंदास कोंथौजम अमदी PHED मिनिस्टर लेसांगथेम सुसिंद्रो याउना MLA खरा सु दिल्ली दा पाइसनखिबनी यूनियन होम मिनिस्टर उन्नदुना स्टेट असिदा पॉलिटिकल की ओइरक्लिबा फिल्म असिगी मतांगदा करी वारी सानाख्रबगे हाइबा चप चाना खंगबा ngamdri अदुबु RDNPR मिनिस्टर युमनाम खेमचानदी ngasi nungthil इम्फाल थुंगलख्रे महांगने इम्फाल एयरपोर्ट ता थुंगलबगा पाउमी सिंह हंगबा वहांगी पाखुम अमता फोंगदो उयाखिदे हाइरी खुल ngakpa सिंह असि लेरमदबा तारबदी तंपाकी सकतम करी ओइरमगनी खंथबियु जोनी एडवोकेट मैस्नाम जोनी मैतैना हाइख्रे खुल ngakpa सिंह तंपाक ngaknaba मियामगिदमक थोकलखिबनी केस अमगिदमक फाखिबा खुल ngakpa सिंह मथक्ता मखल कयागी केस पानसेलगा इम्फाल लोइशनबा याबा केस अदु दिल्ली दा ट्रांसफर तौदुना खुल ngakpa सिंह मरनाई ताहानबिगनु ngasi मणिपुर प्रेस क्लब ता पांगथोखिबा पाउगी मिफम अमदा एडवोकेट जोनी मैतैना मखा ताना हाई हौजिक लेरिबा खुल ngakpa सिंह असि लेरमदबा तारगदी वैली के सकतम असि करी ओइरमगनी खंथबियु मखोइदा मरम चादना मियोट मिनै जथबदा नतना कोर्ट चथोक चचिन तौबदा भरा खक्तदा पुबा थांगबा ngamloi जोनीना मखा ताना हाई कुमजा इंग 2019 की सेप्टेम्बर 13 ता फाकिबा कोंथौजम रोमोजित अथोपम कजित माइकल मंगांगचा कैसाम जॉनसन अमदी आनंद मोरांगथेमबु इम्फाल ईस्ट पोरमपाट पुलिस ना फारो मतुंगदा स्पेशल जज मणिपुर की बेंच अमदा बेल पीख्रब मतुंग मोरांगथेम आनंद की मथक्ता NIA अमदी CBI ना कॉन्फ्लिक्ट असी हेना चाउथोकनबा थाजिलकपनी पुलिस स्टेशन सिंगदगी खुलाई लाकपनी हाइना पुन्ना केस मरी पानसिलकपदा नतना केस असे दिल्ली दा ट्रांसफर तौखिबा असिना खुल ngakpa सिंह अतताई ओइना केस पाइदुना लेरे मखोई मंगा मक सूरगा चाबक ngakतनी इंडिया की मायोक्ता लाल हौबा थोलखिबा नते मियाम गी दमक थोलखिबनी मखोई बु विक्टिमाइज तौबा से तौहनिंग दे हाइना महाकना मखा ताना फोंदोखी
ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯊꯥꯗꯣꯔꯛꯅꯕ ꯗꯤꯃꯥꯟꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯛ ꯀꯌꯥ ꯄꯥꯟꯁꯤꯟꯕ ꯌꯥꯅꯤꯡꯗꯦ, ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯉꯁꯤ ꯀꯣꯡꯄꯥꯜ ꯏꯔꯥꯟꯐꯝꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯀꯣꯡꯄꯥꯜ ꯏꯔꯥꯟꯐꯝ ꯊꯣꯡꯈꯣꯡꯒꯤ ꯂꯩꯀꯥꯏ ꯃꯔꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯣꯡꯄꯥꯜ ꯏꯔꯥꯟꯐꯝ ꯊꯣꯡꯈꯣꯡ ꯂꯩꯀꯥꯏ ꯃꯔꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯡꯉꯝꯕꯝ ꯑꯅꯤꯇꯥꯅ ꯍꯥꯏ, ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯅꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯅꯝꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛ ꯀꯌꯥ ꯄꯥꯟꯁꯤꯜꯂꯤꯕ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯊꯨꯕꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 13ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯦꯂꯨꯡꯐꯝꯗ ꯁ꯭ꯀꯨꯜ ꯃꯌꯥꯗ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯉꯥꯕꯨꯅ ꯐꯥꯖꯤꯟꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ, ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯊꯧꯅꯥ ꯐꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯊꯕꯛꯇꯒꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯃꯤꯖꯣꯔꯥꯝꯅ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯀꯦꯟꯁꯔꯅ ꯃꯤꯑꯣꯏ 3,795 ꯁꯤꯍꯟꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠꯇ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯃꯤ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯅꯣꯡꯃ-ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯥꯛ ꯁꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯣꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟড ꯀꯟꯇ꯭ꯔꯣꯜ ꯑꯣꯐ ꯀꯦꯟꯁꯔ, ꯗꯥꯏꯕꯦꯇꯤꯁ, ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖꯦꯁ ꯑꯦꯟড ꯁ꯭ꯇ꯭ꯔꯣꯛꯀꯤ ꯗꯇꯥꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯀꯨꯝꯖꯥ 2019ꯗꯒꯤ ꯏꯪ ꯀꯨꯝꯖꯥ 2018 ꯐꯥꯎꯕꯗ ꯀꯦꯟꯁꯔ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯗ꯭ꯔꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ 6,795ꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯗꯇꯥ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯀꯦꯟꯁꯔ ꯗꯦ ꯑꯣꯕꯖꯔꯚꯦꯁꯟꯗ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯆꯍꯤꯒꯤ ꯑꯣꯏꯅ ꯀꯦꯟꯁꯔ ꯂꯩꯅꯥꯅ ꯁꯤꯍꯟꯈꯤꯕ ꯐꯤꯒꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯀꯨꯝꯖꯥ 2019ꯗ ꯃꯤꯑꯣꯏ 5,595 ꯁꯤꯈꯤ, ꯏꯪ ꯀꯨꯝꯖꯥ 2018ꯗ ꯃꯤꯑꯣꯏ 1,030 ꯁꯤꯈꯤ ꯑꯃꯗꯤ ꯏꯪ ꯀꯨꯝꯖꯥ 2020ꯗ ꯃꯤꯑꯣꯏ 1,100 ꯁꯤꯈꯤ, ꯑꯗꯨꯒ ꯏꯪ ꯀꯨꯝꯖꯥ 2021ꯗ ꯃꯤꯑꯣꯏ ꯁꯤꯈꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ 1,197 ꯍꯦꯟꯒꯠꯂꯛꯇꯨꯅ ꯏꯪ ꯀꯨꯝꯖꯥ 2022ꯗ 1,138 ꯑꯣꯏꯈꯤ ꯑꯃꯗꯤ ꯏꯪ ꯀꯨꯝꯖꯥ 2028ꯗ ꯃꯤꯑꯣꯏ 1,100 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯦꯟꯁꯔ ꯅꯥꯕ ꯃꯤꯑꯣꯏ 13,950 ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠ ꯀꯦꯟꯁꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯪ ꯀꯨꯝꯖꯥ 2022ꯗ ꯀꯦꯟꯁꯔꯅ ꯅꯥꯕ ꯃꯤꯑꯣꯏ 2,100 ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯦꯟꯁꯔ ꯅꯥꯕ ꯆꯍꯤ ꯑꯣꯏꯔꯤ꯫ ꯁꯦꯅꯥꯄꯇꯤꯗ ꯌꯨꯝ ꯑꯃ ꯃꯩ ꯆꯥꯛꯄꯗ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ ꯑꯃ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯋꯥꯈꯣꯏꯗꯦ ꯚꯤꯂꯦꯖꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯝ ꯑꯃ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ ꯑꯃ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ, ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 3ꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯔꯥꯍꯥꯚꯩ ꯀꯧꯏ꯫ ꯃꯍꯥꯛ ꯅꯥꯒꯥ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥ ꯁꯦꯔꯧꯕꯨ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗ ꯍꯦꯟꯅ ꯃꯩ ꯆꯥꯛꯄꯗꯒꯤ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯔꯛꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯛꯄꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯄꯥꯎꯃꯩ ꯅꯥꯒꯥ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯆꯠꯇꯨꯅ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯁꯦꯔꯧ ꯃꯄꯨꯔꯣꯏꯕ ꯗꯥꯅꯤꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯐꯅ ꯐꯒꯠꯂꯛꯅꯕ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯄꯥꯎꯃꯩ ꯅꯥꯒꯥ ꯌꯨꯅꯤꯌꯟꯅ ꯊꯧꯅꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ꯫